Ngasi nungdan fong kiba kanglaipa ki mairagi pause dagi maru oiba pau khara khangatchiraga miyamda khudu tamjage. Nong leptana subadagi tapaki mapham kayada isingna thumjinkhre. Awaba nanglaba miyoi chinga relief camp hangbina balenga ki pungning singsilakri. Numinini Manipur simba thungna nong ka hena leptana subadagi Manipur gi mapham kayada ising isau gi awaba mayoknare. Imphal phawgina cheliba Imphal turel Iril turel nambur turel na chingbagi ising gi imai. Khudong thiba thak yawnga chelakna mapham kayada turen turaban kaidana miyamna isaugi awaba mayoknare. Awaba nanglaba miyoi chinga relief camp hangbina balenga ki pungning singsilakli. Ngarang numidang athengbada hangang AC gi manung chana leiba khabam makha laikai ibemcha high school manakta Imphal turel gi longnamba kai badagi manak nakpade leiba yung kai kya isingna thumjinkhre. Masigi mathakta hangang awang laikai chondabi kairang muslim na chingba mapham singda su turel kaire. Kurai salam thong manak kurai lai ingpam lai kai dasu turel kai padagi turel gi maning thangbada leiba mapham kaya isingna thumjinkhre. Isa wachina maram oidina khabam haijimpam achan bigai khoirengai sangakpham chingmairong khumalangpa nagaram gi mapham kaya ising thumjinkhre. Amarom de state asigi turel ayamba imai wangna hojik cheli turel gi mapan singda ising pathokpadagi akupa mapham sing ising thumjinkhre. Imphal turel gi nak yet leiba mapham kaya ising pathokpa amadi mapham kayada ipu phawbana leirak manung kayada hawjiksu ising thumjinduna leire. Imphal gi North AOC mapade ising pathorakpana maram oiraga Kangla manungda ising changlakpa yawki. Masida natana Nambol turel gi kaisapatagi hauraga mayai lambi leiriba leirak khulak kaya ising thumjinkhre. Ngarang numidang kurai thaudam laikai manaki Imphal turel longnamba pathokiba adu laikai miyam amadi state ki miyoi kaya yawna thingkrabasu kurai gi mapham kayada ising chithapam leitabana hawjiksu makhata ne ising thumjili. Imphal more lambi gi saru ama oiriba singjamai makhadagi hauraga kawa phawbagi lambi ising na hawjuk phawba thumjinduna leibana gari kaya chathok chasin tawbada khudong chadaba mayoknare. Masida natana lambi gi mamang amadi maning thangbada leiriba yung kaya ising thumjinduna leiri. Sagoban uripo amadi charapko su ising thumjinkhre. Amaromda mojokhulda leiba Manipur press club su ising thumjinkhibadagi Mausagumna press conference atay function na singba kya tawgani haina matam leplamba sing punama yaithokre. Ichang na maram oidina PWD campus punama ising na thumjinduna office ki thaba amate suba yadabadagi karamachari amate office kana khidre. Icha wasina thangal baza pauna bazar amadi Imphal gi maru oiba mapham singda su ising hapchilakpadagi chathok chasin amadi pochai yomba yakhidre. Imphal gi maru oiba hotel ama oiriba Classic Grande su ising hapchilakpadagi hotel gi maru oiba thabak sing loinamak lepre. Hawjiksu makhata na ising hapchilakpadagi ngakthongnaba thabak lakhatuna leire. Churchampurda su nongna maram oidina mapham kayada ising thumjinbadagi awaba mayoknare. Churchampur miyam gi lifeline oiriba Mizoram taba lambi NH 102 gi mapham kayada landslide thokpadagi hawjik gari chathok chasin tawba yadana leire. Jiribamda su jiri turel gi ising imai tapna tapna wangkhalakle. Nong taba su leptre. Nong na maram oidina jiribam gi leirak khulak kaya ising thumlaba su isau gi awaba kai hena mayoknadre. Nong taba asigi khudong chaba lauguna laumi singna labuk takumduna lau suba haunare. Aduba yamna maru oiriba National Highway 37 Imphal jiribam lambi paringda landslide kaya thokpadana tana irang thong isingna chenthakibadagi lambi chathok chasin tawba yadabadagi hawjik jiribamda petrol diesel LPG amadi atay polam puba gari kaya yawna gari chama kulum panduna leire. CM na turel kariba mapham sing chatuna hakthengnana yingsingkhre. Manipur gi Chief Minister Biren Singha na ngarang turel kariba mapham sing chatuna hakthengnana yingsingkhre. North AOC mapade ising pathorakpadagi Kangla manungda ising chensingkhiba amadi ising thingbagi thabak sing yingsingkhi. Yingsimba aduda Works Minister Govindas Kothokjam, Water Resources Minister Awangmon Nyumai amadi mari leinaba official kaya su saru yaki. Mari leinaba state government ki authorities sing Security ki miyoi sing amadi National Disaster Response Force NDRF ki miyoi sing na mapham kayada ising thumjinkhibadagi yumdagi tholokpa yadana leiriba kaya safagadaba maphamda pothokpagi thabak chathare haina mahakki ex handle da thagalakpagi waro ama pale. Miyamna mipaiba tawbiganu mari leinaba singna lokapham thokpa thabak sing lakhale haina su khangalakli. Ising isawna maram oidina awaba mayoknareba miyoi singda mateng pangnaba amade kannaba thabak paikhaliba Wildlife Explorer Team da miyamna telephone taraktuna mateng lawba yagani haire. Miyamna telephone number 7640078869 natraga
7005738225 ta pau phobirappa yagani maru oina yumgi domestic animal sing rescue tongnaba honagani hairi Bishnupur police na KCP ki kadar ama fari Bishnupur district ki Ngangkhalawai area da mission praja sing amadi lalon itik toba miyoi sing government ki official sing kayada ki khangamba ki thabak chatharaga sel khomba ki thabak chathare habigi akaknaba pau ama phangmadagi ngarang nungthin pung 3 makhai taba matamda Bishnupur district ki commando police mapham aduda thomjinuna thiba homagi thabak chathabada KCP ki kadar ama fare haire farba miyoi adugi maming singchubam Zoni Singa Ela Singkai Sai Kuntragani Pan Apopogi Ming Laikidraba CH Romi Singa Kawe Infalgi Tamoyban Yumnam Laikai de Gene Housing Ngangkhalawai Mamang Laikai de Laibane Miyoi Asi Aina Tingraba Manipur Lalaro KCP MP Gi Kadarni Haiba Kangbangam Lay Mahangara Ngangkhalawai Mamang Laikai Purki Asubamaya Dagi Fabani Hairi Police Ki Pau Asina Makatana Hairi Bade Faraba Miyoi Asi Dagi 9mm Gi Countryman Pistol Ama Magazine Ama 9mm gi kapa yariba nongmai maru ahum Redmi A2 mobile phone ama Jio SIM card ama su recover tawre Faraba miyoi asi mangwandagi fagalaba khusi khulai sing aduga loinana Moirang police station da khuchinakhibaga loinana makhata na ain gi oiba thabo lokhatnaba sem sare hairi Governor na Awaba da saru yaragri Nonglai nungse remal ga safuna haukiba pungku mari asida Manipur gi mapham kayada awa ana nanglaba sing asida Manipur gi governor Anusia Wikena saru yare hairi Ngasi maha KS handle thagalakiba post amada Manipur gi tampak amadi singi mapham kayada nongna maram oiduna chingninkhaiba yauna isawgi awaba nanglei phibam asida miyamna pakhatpiganu state government gi maikhaidagi miyamgi yaifanaba angamba mateng pangnabagi thabak kaya laukhatli hairi UM gi exam sing yaithokre hauzik oireba nongchingi phibam asina maram oiraga mapham kayada ising thumjinkhibadagi chathok chasinda chauna akaiba ama mayoknarakpa asi yenglaga Ngasigi May 38 fawbada pangthokani taramba Manipur University ni lauba tonga ba exam sing postpone tawkre anawba numit ama lepdaga khangalakani hana University asi controller of examination in charge ki chiro amane khangalakre hura laga passenger pubada tholakpa afa fata ki daita masa na pujagadabani union kanglage west gate ke awangda pick up tawriba Thaba district transporter union ge makhada Cheliba Tata Mezi Amadi Tata Winger Gari Singi Mauchilaga Thaba District Transporter Union Wafam Kara Miyangi Mapham da Thamlakti Union Asiki Secretary Biswamitra na Press ta Thadorapa Waro Asina Harakdibadi Hauzi Baza Manungda Haibadi BT Road ta Diesel Amadi Petrol Octo Amasung Tata Mezi Kya Amahuralaga Passenger Pudun Leire Asiga Amunungda Wairam Yorakpadana Bus Mayam Amak Kanglagi Western Gate Mayada Passenger Pudun Leire Hariba thawong asi mari lainaba department singna yengsimbidre somdana thawal line da cheliba gari sing sakhumai mutpagi phibam da leire maram asina khudakta lepiyu hairi karigumba leptaba tarabadi Thaba district transporter union gi thami singna thinglagani masida tholakpa afafata akai atoi khudima hurandana passenger puriba gari singna pujagadabani maram aduna masa giran tawfam da khamlaga passenger pubiyu khana chainaba thoknaba media gi thongda wafam singa si thamjari hairi